ꯃꯁꯥꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡ ꯁꯦꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯗꯒꯤ ꯃꯣꯔꯦ ꯆꯠꯄꯗ ꯁꯨꯞꯅꯇꯒꯤ ꯄꯨꯡ 3 ꯈꯛ ꯆꯪꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡ 6 ꯍꯦꯟꯅ ꯆꯪꯂꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯡꯅ ꯐꯪꯕ ꯑꯣꯔꯀꯤꯗ ꯃꯈꯜ 5 ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯦ꯫ खुरुमजरी टाइम्स ऑफ मणिपुर न्यूज में ताबीब पुनमकपु अरुण बलाना तराम नोक्चरी पाउ संदोकना पिजरी इम्फाल मोरे लंबी परिंग सेम्बना मरम ओइरगा इम्फाल दगी मोरे चटपदा सुपनतगी पुंग 3 खक चंगलंबा अदु हौजिक्ति पुंग 6 हेना चंगले। James Carling and Sons Grill JKS amasung GR Infra Project Limited Gurgaon hariba company ani asina hokhiba October thadagi National Highway 102 Imphal More lambi Wangjing dagi hauraga Bongyang Saibom Technopol Khongkhang Fawba Highway asida 2 lane onthoknabagi damak lupa crore chamriga yankhaitere longi project oiriba asida hauzik bulldozer JCB kya ama sijinaduna Saibom dagi Khongkhang marak asida chingkaktuna lambi pakthoknaba thabak chathari hauzik lambi asida suriba thabak sing asina chingthaktagi dozer singna nungleba kaya interaktuna lambi da thachinduna thambana Imphal amadi More chatliba passenger amadi gari driver kaya da awaba oire hana More amadi Imphal chatpada pung 3 khara hena changlambadu hauzikti pung 5 hena changle hauzik mafam 6 ta suriba thabak asina gari lanthoknaba matam ngaibada pung amarom hena changli lambi sengdokpa loi drifauba ngairaba matungda gari sing lanthokli masida athuba ana ayek purakpada asi ana thoklabadi kanana daita pugadawri haibagi achauba wahang ama miyamna hangnari Manipur gi mapal lamdadi highway singna thabak subada numidangi matamda light sizinaduna thabak suri aduga Manipur gina ayuk nungthilda suba asida karamba makhalgi niyam oibano haibasu miyamna khalli lupa crore kaya senthang thadariba lambi asida karigidamak numidangi matamda thabak sudribano haibasi security gi point of view da khudong sade haibasu miyamgi punsi karishu oina lawdabagi mawongda tawribra haibasi miyamna nimphuk ngangna bahaurakle Forest Department Manipur amasung Botanical Survey of India na thijillaga phongkhiba lairikta Manipur da tangna fangba orchid makhal 5 mutkhiba yana leire hairi Department Manipur amasung Botanical Survey of India na handakta state asida fangliba orchid singi maramda thijillaga phongkhiba lairikta mutkhiba yabagi akiba leiraba orchid makhal 5 gi maming palli Botanical Survey of India gi scientist ani Asiho Asos Mau amasung Chaya Diorina thijillaga iba checklist of orchid of Manipur a pictorial handbook ta orchid sing adu mutkhiba yabagi fibam da leire amasung orchid makhal kharadi wild da thibada awawa oire hari Forest and Environment Minister T. H. Syam Kumar na mamang thagi kunmathoida Kaibul Lamjau da Sangai Festival hangdokpagi thoramda release tawkhiba lamai chaniga marifu tara lairik asida state asida fangba orchid Cymbidium dendrobium paphiopedilum pleon venda red data da chalaba mutkhiba yabagi akiba leire amasung orchid kharadi wild da thibada wari hari state asida fangba orchid sing mutkhiba yabagi akiba lakliba asi jum cultivation natraga shifting cultivation u hena yanba loinana umangdagi orchid sing lokthok yonba asidagi ohelakpani haina lairik asida palli Suba tandraba amadi honaba leptrabadi sarkar gi thabak tawdrabasu nungaina hingba ngame haina MIS dry fish ki proprietor Maisnam Ibomsana phongdorakli Chanana bangari puthokliba MIS dry fish ki Nambol Bazar da laiba M Ibomsa ga ngasi akhanaba unaba amada miyoi kungi mathakta thabak suriba mafam asida ngari kharung lising nipan gi mathakta ngari namli Bangladesh Gujarat Vijayawada Lucknow yauna tongan ba mafam dagi purakpa nga makhal singna ngari nambani Kakching Thoubal Yairipok yauna Imphal gi mafam singda thadoi suba tandraba aina pamba sinfam da mining thina onsilabadi sel line tanba yai adugi su mathakta sarkar gi thabak ngakta ngaibagi matam oidre subagi hainabi thamduna senthok lambi semnana ba honarasi haiki sinangari nambagi simam aina hainajarba simam ji tawbasina adagi mi kun mari manga amso ina thabak piba ngamaga adu isa isusu atum laik laisu tamba mama tawbusu ai ngami aduna aina hainajaba simam je side sum ai pesa talaga angang sing amusung mi employee khara atum thabak piba ngami aduna government gi thabak akta natraga so sina sum hingma ngame se sumai thamjai
सही असिगी अक्टोबर अनीदा मणिपुर की चीफ मिनिस्टर एन बिरेना अथोइबा मिथुंगलेन ओइदुना लॉन्च तौखिबा लमजिंगबा टाइम्स ऑफ मणिपुर टॉम टीवीना साफोंगलखिबा था अनीगी मनुंगदा टाटा स्काईदा संदोक्तुना इहान हानबो ओइना मणिपुर की मियाम खक्ता नतना मालेमगी लेबाग निम्फु हुमदोइदा लमदम असिगी ई पाउ संदोक्तुना खंगहनबा ngamliba asigi matangda lamdam asida lairiba mahiroi lup kayana wafam kaya fongdongnaragli. From the bottom of my heart and from the on behalf of my entire team, Manipuri Students Federation, we hope the Times of Manipur will continue its legacy, and Almighty should bless the entire team of Times of Manipur a very successful journey in the near future. We, the student communities, appreciate the Tom channel, which has been promoting in 43 countries across the globe of our Manipur, which promote and show the socio-economic cultures and every part of the hidden things of Manipur across the globe and in the globalized world. So we, Kanglipak Student Associations, appreciate the Tom channels and we encourage the Tom channels to promote in the near futures and help to develop and give the hidden things of Manipur across the world. Thank you very much. Times of Manipur gi site ko ina thagat ningai aduki mati gam thagale ngam khailai tina thagat ningai oi aduga matung tarak badasu khoi Times of Manipur na 43 country da khogi ilamdam gi phajara mapao asi matam punamakta hena aphaba maikai da porakpu ngambo oisanu haiba wafam asi thamjaraga student union of Kanglipak Suk ki maikai da gi su khoi na matung tarak badasu Times of Manipur bu adum tung koina hingmina na pagi damta khoi student organization dagi maikai dagi haijir ngasi Manipur da thoiba issue sing thodo wathok sing tongan ba country sing dagi mieng changa agani aduga Manipur da kari maram gi damakta sigumba issue sing leiri bano haibase atopa country sing gi mieng changla kanda Manipur se sungsoi soidana koina taliba da pandam sing ase phangbang amagani haibase Times of Manipur gi maikai da thajaba thamjaba ga loinana Times of Manipur na torok thabak thorom khudimakta tekta kaidana matam sang na miyam gi seba tawbang ambiu haidona ems ki maikai dagi thamjari Hauzik pau gi maraktan aten break amatang lawzari. Break ki matungda mayam bamuka hana taram nokchari Human Resource Education and Foundation Palace Compound Sinduna Pangthokiba Ahan Ba State Level Mathematics and Science Competition 2018 gi prize den thokpagi thoram ngasi Palace Compound da laiba Pinnacle Coaching Center da pangthokre thoram aduda chief guest oikiba Manipur University gi Physics Department gi Professor SS Dorendrajit Nahai angang oringai class yamringai matamda takpinaba oja yamna lai adubu class yamlaklaba matamdadi takpinaba masing yamlakte mahiroi singna isana paduna hona jabak Hanglak taba matamda school gi ojada hangbagi hainabi thamsi tuition tawraga pirakpa question answer chinpha puraga parikha da mark wangna fangkiba yai adubu isagi wakal loksing di wagani haiki class 1 matamda yarakte pigi nei dadi tambina na oja yamami class 1 khala kan dadi tambina lekte ko aduna tuition se kharama khai tawba kharama khai yumda isana pazaraga maduro honaba adagi isana yumda pazaraga honaba da khangataba matamda school gi class ta takpi ni go ja da oja simadi ai karino haiba khangde amthang takpi wadna hangba madugi hainabi sin le do ko madu ta kanda da nasagi subject si mayek sen khangba namya adu natadna nasai tuition na tawa ojana question answer piba ade simpha puraga parkhara hangaga khummaga 90% ade 100 ka phangaga asyam khange gahani khanba silan gani tambada ojawari ba university ojawari ba physics ki ojawari ba ai muksisu physics da khamda ba mayam lay aduna tamba haibasida khamna na bokona basida maduda yamna tanai kadam lay Yariba makai sana honaraga pazaraga honagadamni namatraba matamda ojari mateng lawa tuition satpa ade nomada tuition mari salaba ayukta ani salaba adagi numidang waramda ani salaba
डॉक्टर होगी याय इंजीनियर होगी याय अफाव साइंटिस्ट अमा अदुगा मियामना जाति पुंबना सखंगनरबा साइंटिस्ट अमदी नुपी अगांग द चथबा मियोट मिनई नोंग मनोंगगे हेंगलगली हाइना वुमेन एक्शन फॉर डेवलपमेंट वार्ड की सेक्रेटरी सोबिता मंगसा ताबमना फोंगदोखरे यूनाइटेड ट्राइबल डेवलपमेंट प्रोजेक्ट की मखादा वार्ड न सिंधुना 16 डेज ऑफ एक्टिविज्म अगेंस्ट जेंडर बेस्ड वायलेंस के मरी लेना नोंगगे ओबा कंसल्टेशन कम शेयरिंग प्रोग्राम अमा ngase मणिपुर प्रेस क्लब ता पांगथोखरे थौरम अदुदा वांगांग लदुना सोबिता न मखाता न हाई लमदम असिदा नुपी अगांग की मायोक्ता चथबा मियोट मिनई की थोंदोक मसिंग यामलबसु जेनरिबा मियोई सिंह फाबगी चांगदी नेमली पुलिस डिपार्टमेंट दा इन्वेस्टिगेशन टीम मपुंग फाना लेतबना मतम चाना क्राइम सिंह वाइल चथबा ngamdadan lairi haiki empowerment of the victims, empowerment of the women, aduga empowerment haisida pesa khitami masu yaroiba ai phana pesa leile masu ai isa sire torme aduga ai kana sakadege kana banoina wakate ji ihana muda the first step sikaibo अभी पोस्टर पे क्या दिन भर तो उनका मादर लोग खेत में लोग कुछ पसे सी में आम सिंह से विक्टिम सिंह से दत्ता एबा लेकिन हम विक्टिम में आम सिंह से सुधम हाइबी के नेबा असुम वाला मिले चलो कैसे रिपोर्ट ताऊ कैसे पैसा ने आसिक नगर हो जस्टिस तो तुमने फंगना तो बना मिला सी सराई खुदोल इंडस विवा हेल्थ साइंस प्राइवेट लिमिटेड ना चाही असिगी एशियन इंस्पिरेशन अवार्ड 2018 फंगलखरबा ओलिवर मोइरांगथेम्बो मणिपुर प्रेस क्लब ता हराव तयामना ओखरे सही असिगी नवंबर 19 दगी कुंट्रा फावबा श्रीलंका दा पांगथोखिबा अनिरक सुबा साउथ ईस्ट एशियन यूथ समिट भारत की महुत सिंधुना सरुग याखिबा खुराई साजोर लेकाई दगी ओलिवर मोइरांगथेम दा अवार्ड अदु सिनरखिबनी ओलिवर मोइरांगथेम ना फोंगदोखिबदा चरई खुदोल ना पुथोकबा लमदम असिगी लेंग्यान फी लेबाक कयाना पामनरी सरई खुदोल की माइकईदगिसु हौजिक लेंग्यान फी यावना नाट की ओइबा फिजोल सिंह मपान लेबाकता थादोकपा हौरे हाइखी अहानबगीदा यंग एंटरप्रेन्योर पिपिरे अदुगा सेकेंड टाइम गिजिदी मोइना अखैना फॉर्म जे अखैना लिंक थाजलुबा तौदना मोइनोइना डायरेक्टली मोइनोइना इन्विटेशन लाक्चरेबो इन्विटेशन लागा हंदकी तारीख 19 दगिना 19 यावजरी सी कांदजु मोइना हानगी लेंग्यान फिदो यामना फजे हाबिदमक्ता अखैगी लेंग्यान फिजे चरई खुदोल की लेंग्यान फिजे लौगेना अमुकन्ना लेंग्यान फिजे फनयाम अमु सप्लाई तौजरी अदुदगिदि अइना चांस से अमुतंग फंगे ना खलगा अखोगी इनाकी ओइबा केदोबगी अखोइना कोट सुताइ लेलुदनो इनाकी ओइबा मपालमदा मंत्री मयाम यावरि बने यूथ मिनिस्टर कंट्री मोइ कंट्री निपान की यूथ मिनिस्टर मोइ अहुम यावि अदु अते ऑफिशियल हाई ऑफिशियल मयाम यावि अद करिगी दमक्ता अइना अखोगी इनाकी लei leina केदोबगी दमक्ता मीगी कोट सुताइ तौदनो हायरगा इसागी ओइबा खुदै सेलुइ अदुदगिदि लेंग्यान फि यालुइ अदु लोय मतुंगदाजु अइना मखोगी यूथ मिनिस्टर मलेशिया की यूथ मिनिस्टर अइना खुदोल तमजरमे अखोगी मणिपुर की फिराल अदुदगिदि लेंग्यान फी अखोगी सलाई थांग अदुमाइना तौरे अदुमाइना तौरकानदा मोइना हाना सिगी आइगी जे फजेइन आइजु नॉमिनेट तौबदा एशियन इंस्पिरेशन अवार्ड से कुन होल कंट्री निपान का ऑब्जर्वर मोइ कंट्री खरग एशिया की ओइना मोइ कुंट्रा खतम बिजै कुंट्रा खतम पिबो कासिदा आइजु अमा पिबिरे जोनल एजुकेशनल ऑफिसर ZEO जिरीबाम ऑफिसता लाक्तबना मरम ओइरगा ओजा सिंगी नवंबर थागी तोलो फंगदना लेरे हाइना ऑल मणिपुर एलिमेंटरी स्कूल टीचर्स एसोसिएशन जिरीबाम ब्रांच ना थौरक चेरोल अमना हाई ममांग थागी तांग कुनमरी दा एजुकेशन एस डिपार्टमेंट ना थोकेबा ऑर्डर अमगी मतुंग इना कामजोंग डिस्ट्रिक्ट की ZEO इंचार्ज ओइना थौ पुरंबा सनसम मंगी सिंह हाबु जिरीबाम डिस्ट्रिक्ट की ZEO ओइना ट्रांसफर तौक्रबसु ngasi फावदा DDO ओइरिबा ZEO जिरीबामना ऑफिसता लेतबा मरमना मरी लेनबा बिल सिंह की सिग्नेचर साइन तौदबना मरम ओइरगा बिल सिंह मतम चाना काइथोकपा यादबना ओजा सिंह की तोलो फंगदना लाखिबनी मरम अदुना अथुबा मतमदा मरी लेनबा लोइसंगना मियाम मियेंग संगबियु हाइरी राज्य मंगा की एग्जिट पोल की मतुंग इन्ना मध्य प्रदेश छत्तीसगढ़ अमदी राजस्थान दा बीजेपी की ओइना हराउनिंगाई ओइखिद्रे मध्य प्रदेश अमदी छत्तीसगढ़ दा पार्टी असिगी माई पाकपगी आशा खर उरी अमरोमदना कांग्रेस की ओइना राजस्थान दा मेजॉरिटी ओइना माई पाकपगी थाजब लई अदुबु मिजोराम ददी माइथिगनी हाइरी पोल एग्जिट की मतुंग इन्ना के चंद्रशेखर राव तेलंगाना की सीट अदु दुम पाइखिनी हाइना थाजनरी मध्य प्रदेश ददी बीजेपी अमसुंग कांग्रेस पार्टी चांग मानना चटकनी करिगुंबा पोल की
exit ki result aduna achumba oirabadi Chhattisgarh dasu BJP gi di wakhal waningai oide hairi amaromdana Mizoram gi opposition party oriba Mizo National Front MNF pu sanglaba chahi tara gi matungda amuk hanna power pairagani haina thajanari nakal amaromdana BJP na Mizoram da handaki mikhal gi result asida ahanba oina mai pak paga loinana Congress ki laingak lehendana ba asa tauri loinana rajya manga gi bot masing thiba lakli ba laibak pokpa numitagi haurani hairi Bulan Sahar numit kharanigi mamangda thokiba mob violence ta sikhiba Inspector Subodh Kumar Singh bu mihata Chenaba Army Soldier Jitendra Malik ngarang Kashmir gi kunganithoi suba Rashtriya Rifles Army RR na fakre hairi serak asida Uttar Pradesh laingak na Bulan Sahar gi SSP Krishna Bahadur Singha amadi policeman ani amana hana transfer thakrabani panbayabadi faraba phauji adu san hatpagi wahauda thokibani mob violence thokpagi matamduda Krishna Bahadur Bulan Sahar da numit 15 gi oina suti da laikibani adum oinamak police na mahakpu mob violence ki thokpagi video da yawba thingnaki hairi ngasi Manipur da fokiba pause singda kari kari maru oiba pau yawribage habadu mayang punna amtang khangminasi Sangai Express Ara Mangarak Suba Kamla Festival Hokre Aikoina Taugani Haikivasing Tauri Chief Minister Auto da Lakpa Singna Serendari ama Kaptuna Halamle UNLF na claim Taurakli Sangad River Sewerage Project ki pipe tagi amangbagi mahi machum Mikhal gi Siem Saribasing Yengchiladori Pogna Fam Tamengungda Orange Festival Lisingani Taranipan Hokre Kamla Hena Puthoknaba Honaminaba Tangai Fadre Juko Valley gi Agreement Chatnaroi MMTA Senapati da yum da loiba hui ani maun khoklaga siramle Serendari ama nongmaina kaptuna hatlamle Naharol gi thaudang Chief Minister na 15 suba Orange Festival hogdokre Jakwa thorang gi thabakta apanma pibiganu praja nungai hansi Chief Minister Sarkar na thokiba order gi mayokta kosemna namduna school ama thaubalda thamgadorabra Union Minister Sripet Yesonayak na Manipur gi district khudingda Ayush ki hospital sanabagi proposal thagalaknaba khangalamle Huyan Lan Pau State Level Orange Festival Chief Minister na hogdokre Lusing Bakharana lan leplingaida Chingi mafam sing sotha hobani Laingak ta changjarakraba KCP Lamphel Group ki commander oiramba ama kaptuna halamle Education Minister na Dhanamanjuri University gi semgat sagatnaba thorang tauriba mafam sing yangsinkre Khutlai paiba singna fakhiba sinmi ani kadkhre ahumdi kanba ngamdri Sana Laibak Guwahati ga Imphal ga port ki mamal kg amada lupa manga hena khenari alu kg amada IM na lupa ama tax lawi Orange Festival lisingani taranipan hogdokre laigang na chin puthaba thabak kaidonung da tauroi Chief Minister ngagi machijak puthokadaba mil lamphel sana kaithelda thamnaba semgat sagatba hokre Ichel Express numit humni chathagadaba Komla Festival Chief Minister na hogdokre Komla Pambi Singh Kangduna Manglibasi Thingnaba Agriculture Department ki expert team semduna yengsilagani Chief Minister MOVC scheme singgidamak semkibe SIT gi wahanthok lehendabasina miyamgi ihau laknaba sinbani Lok Sabha mikhalga mari leinana BJP District President Singh yauna mifam pangthokre Sewing machine operator gi training loisinkre Iraibak Rusagi guideline makhada Dhanamanjuri University sagatpa hawrgani Radhe Shyam MLA Kharadi Miyam gi thabak tawduna Imphal da maral lepsili committee semlaga mapung phaba Kamla Festival oihanninge matam pumbagi oina Manipur yonba thingle Loislakpada maruiba paw amukka hanna Imphal More lambi paring sembana maram oirega Imphal dagi More satpada supnatagi pung 3 khak changlamba adu haujikti pung 3 hena changle Amadi Manipur da tangna fangba orchid makul manga mutkiba yana leire Hauziki wainadi Manipur pau matang asida loizare Times to Manipur News miyeng tabiru punamak po arun blana amukka hana khurumjari